Haukiba numiki numidang pung nipan makhairom tarakpa duaida Thobal district ki Hairok PS ki manung chenba Hairok Kaitel maning ward number 1 da leiba yum ama electric short circuit tagi HOURAKPA MEINA CHAKPADAGI Lupa Lakh kunmari rom ki Oigdaba mal Chang sing Tumna Chak Khre awaba taraba yumbu adugi maming ningtauzam prem kanta jai kunmanga apokpa leikidraba inaubi kawi yummai chakle haiba hek khangnarakpaga Thobal Fire Service ta pau pibaga lunina lekai miyam changduna mai kannaba honaki Thobal Fire Service su matam chana lakduna mai kanbagi thabakta sarugyaki miyam sangduna mai kannaba honaba aduna maram oiraga yumgi mathak thangba saruk sing kanba ngamhauki adubu imungda thamba upu kangtol na chingba atei polam singdi amata lowa yadana maina chakre Store of having Basso, there Madagi, Massa, no Chak Khre, I got fully had a way of the gas. Let a man couldn't be gas on the Hanapina in Bataki, Cycle if I'm a cat, I got my Horuka, you may only be a police. Leramba. No, we share Andoramba, the Garigi, you only be Pasha, Silbam, Punda. One of my chat, I put the Mamata, no,